Ahanbada Maruoiba Pau. Irang asigi chaitheng haktheng nana fangduna class 12 ke exam thariba mahirui singidama lengak na karigumba khara taunana ba khanagani haina Chief Minister N Birena Phongdokre. Mamang thagi kunhumdoida UCM ge office mai thaduna amang ata thokhal lamage thawung adu yaningda ba phongdoktuna ngase lamfel pat leiba UCM ge office mamangda wakat mi famkhre. Amadi Leimaram Relief Camp ta Leirambadagi kidney animal fail oiduna Jenims ke hospital da Layang Lakibi Laishram Devyagi Layang Bada Mating Oinaba Jenims ke Director Professor Laishram Deven na cell gidembang pikre.